आकाशवाणी इम्फाल ngangom kiran pau pajari ahan na maruiba pau arambai tengol na ngasi ayu pung 10 da kangla utramama na kauri mi pham pangtok na ba sem sab loire शिक्षा मंत्री थौनाजुम बसंत कुमार ना हाइरी स्कूल फगरन सिमिसन है नमाई पा नबगी दमाग स्टार एजुकेशन के मखादा वजा सिंह ट्रेनिंग पीबगी थबक खवर गनी मशुंग अजोध्या दा नौन संगा की राम मंदिर दा मियाम चिकन चाइना बंगमदना लाई खुरंब लाकनरी Arambai tengol nang se pung 10 da kangla utramama na kauri mi pham pangdong na basam sab loire ai khoi gi pawmi na hai arambai tengol gi lusing basinga ngarang konung da Rajya Sabha gi MP sori ba Maharashtra leshama sana jaba masung Mukhyamantri Nongthom Biren yaung na pangthok ki mi pham da ngasi kangla mi pham santi na pangthok na bagi matang da khanaki Ningsing bayai Manipuri pun besaktam thugai bi yaroi haina kan khongjang changsiliba arambai tengol na Mukhyamantri Singh MLA Singh Rajya Sabha ki MP masung Lok Sabha ki MP yauna Kangla Utra mamang da ngasi mi pham pangthok tuna Rajya Sigi oragli bi phim masi khananaba numit kharani gi mamang da mangjong na laukthok khibani Homputara manga suba Ganatantra Divas palan gi full dress rehearsal ngasi pangthok kani hana torombadu hayeng oina pangthok lagani Rajya Police Inspector General and Dr. I.K. Muibana Topo Cherolamada wapumasi phongdorakpani amaramda lebasi humputara manga suba Ganatantra Divas palan ga mari lenana thasi kun tarukta Imphal manungda lambi chathok chasinda ahong khara leiragani hairiba numit asiga pung 3 makhai digi horaga thorom pangthok puloidri phawba gari chathok chasin gi ahong basi chanagani hairi शिक्षा मंत्री थौनाजुम बसंत कुमार ना हाइरी राज्य सरकार के स्कूल फगरन सिमिसन है नमाई पानबगी दमक स्टार एजुकेशन की मखादा ओजा सिंह ट्रेनिंग पीबगी थबक खौरगनी मागना हाई थौसलसी के मखादा शिक्षा विभाग न पांगथोकदोरिबा ओजा सिंह ट्रेनिंग असिना सरकार के स्कूल सिंहदा अफब मैरु सिंह पुथोकना बहनबद चाउन मतेंग पांगलगनी थासी कुंथ्रादगी हौगदरिबा हनब टांका के ट्रेनिंग स्कूल साम यांखिनी थोगी ओजा सानिपान यांखै मसुंग हेडमास्टर साम यांखै सरक यागनी स्टार एजुकेशन प्रोग्राम असिना राज्य स्कूल फगरन मिशन चथरिबा सरकार के स्कूल सानि यांखै हुमदoi कोनसिनगनी तमेंगलोंग जिला की बंगाई रेंज तलाइबा टोंगान टोंगान बकुल 10 हेनबदा असम राइफल्स की तमेंगलोंग बटालियन ना मोबाइल आउटरीच मेडिकल कैंप सिंह पांगथोखरे हौकिबा थासी कुनमाथोइदि हौरगा ngarang phau pangtokyo medical camp singaruda punna mioi samri yankairom layengki masung makoida tongan tongan balaina singi matangda ningthina khanganki hanagi Imphal Archbishop oramba Reverend Dominic Lumonbo okpagi thormama mahaki ponopum kol sandal jilagi monsang pantha dangarang pangthokre The Incredible Journey Kauba Dominic Lumon ki punsi wari di yumpamoiba thabak teki pothar ba IPS John S. Silsini ibularik amasu thorumadu da fonki Christian lining ki lusingba kayasu thorumadu da saruk yaki tabidiyo pawasi Akashvani Imphal dagini Ajodhya da nauna sanga ki Ram mandir da miyamna chingna chaina bangamdana lai kurum laknari nauna saba Bhagavan Ram ki mandir asida ngarang dagi hauna miyamna lai kurumba yan ki bani ayu angan badagi hauna numidang waram phawba masing yamlo bhakta singna machinda Joy Shri Ram haina sonduna sangna queue leptuna mandir manungda lai khurum changnana bangaina ki masing yamlo bhakta singna mandir adu da lai khurum changnana bahana ba atu Uttar Pradesh ki Mukhyamantri Yogi Adityanath na nongtaktagi yengsin ki miyam adu ningthina ngak senduna lai khurum hanana bagidamak Lucknow da wang mathaki official kaya Ajodhya da laki ngase upung 10 BJP President JP Nadana mapamadu da satuna Ram Tirtha Darshan Abhiyan ki thorum pangthokani thasi kuntarukta New Delhi da pangthokadari baleba asigi umpatara manga suba Ganatantra Divas thorum daleba asigi lomi lising ama chonga hena saruk yanana ba bartun tawkre Hari belongi singa se Kendra Sarkar na paikat belongi singa yai pada Thorang Singh Pradhan Mantri Fasal Bima Yojana masung Pradhan Mantri Krishi Sinchay Yojana ki scheme singa kana phanglaba longi singa aktani hairi Kendra ki Road Transport masung Highways Mantri Nitin Gadkari na hairi lakadar sahi mangagi manungda National Ropeway Development Program Bharatmala gi makada Ropeway Project chani hena paikat na bagi damag lupa koti lakam lising kun manga kaitok tu na thamlei
New Delhi ngarang pangthok pa ropeway gi symposium kum exhibition hodoloduna mantri na hai leba sida ropeway processing packet pada public private partnership PPP model packet na bohanari mahang hai ropeway project singa sina chingilam the tourism sokot an bagalone na mapomodu gi miyam da thabak hena pinena ba pandam thamli hai project singa sina miyam da chana ba mamal sathuk singi khudong chab henga anana ba pandam su thamli Mapan Thor Mantri Dr. S. Jaishankar Nahari, Bharat amasung Nigeria lebak anina energy mobility sector da tangbang pinabamasung lebak anigi mari hena fagat hana nabo wapum kaya yanakre. Abuja da pangtok pataruk suba Joint Commission mifam da Dr. S. Jaishankar na mahagapam manaba Nigeria gi Yusuf Dugar ga paminaduna power, transport, healthcare, agriculture masung security gi matang da su kanaki. Makata na lebak anigi marakta sel thumgi lamda hena sakutpa purakna ba paikat pya thabak singsu paikat minana ba lusingba anina yanaki ngasi phongwa pause singi marwe pausingi nam hauzik Naorem Victor lere Victor Thagachari Kiran Sangai Express Manipuri edition da Kangla amasung akoibada akanba section thorang sing lokhatlure ngarang su Home Minister gi timna Arambai Tengol ga wari sanaki haiba pau banner headline tawduna phongli Pawasi People's Chronicle Manipur Mail amadi Imphal Free Press ta su ahanba headline tawri Arambai Tengol Kangla mifam da Chief Minister di yauraroi Minister amasung MLA ayamba di yaugadawri haiba pau poknafam gi ahanba headline tawri Rahul Gandhi na preside tawduna Guwahati da NECCC gi mifam pangthokre Manipur gi irang yengsinnaba committee semkre haiba pau pauchi asigi anisuba headline tawri Sana Laibakta Kangla da ngasi Arambai Tengol gi member yangkhai mangaga MLA Kuntrataret MP aniga unanaba sem sakre Kangla amasung masigi akoibada khulai paiba lanmi thamnadanaba nakal animakna yanakre haiba pau ahanba headline tawri Poni mutki gadawre suknagi lising amaga marifumapan khakta ngaire haiba pau amasu pauche asigi ahanba lamai da phongli Naharol gi thaudang da ngasi Kangla gi senglaba laifam lenda miyam gi mihut singna wasak pangam gadawri bra haiba pau ga loinana sub headline oina CM yauna ruling MLA singi apunba mifam pangthokre haina phongli Sangai Express English edition da Imphal sahar gi akoiba mafam singda security gi akan bangak sel thorang sing lokhatle haiba pau ahanba headline tawri None zila da rajya gi thakta gan ngai pangthoki bagi pau amasu pauche asigi angkar kalam da phongli ngasi Kangla da kari thoklagadaba amukta oikhidriba mawongda Kangla gi sanathong mari lanbandawna ngak sen kre haina huyenlan pawda banner headline tawduna phongli Mizoram gi Lengpui airport ta Myanmar gi plane ama yungsinbada nipan sokle haiba paw ama pauche sigi ahan balamai da phongli Ichel Express ta tha nipan gi matungda Manipur gi oiriba fibam yengsinnaba BJP gi Manipur in charge Sambit Patra Imphal da thunglare Kuki militant singi attack ta laikhidraba commando personnel ani gi mafamda ikai khumnaba utkibagi pauche sigi ahan balamai da phongli Manipur news ta NE dagi Pradhan Mantri Rashtriya Bal Puraskar gi mari khangatpada Manipur dagi judo sanaroi Linthoi Chanambam yaure Kanglup ki irang na maram oiraga low ukhidaba lawpham singi compensation March phawbagi manungda pithoklagani haina pauche asigi ahan balamai da phongli None zila gi Langjong village ta rajya gi thakta gangai kumai pangthoki bagi paw Ganfiu Mail amasung Tamenglong Times gi ahan balamai da phongli Cham pauche da Assam Rifles na sinduna Tausem gi Public Health Center da Mobile Outreach Medical Camp ama pangthoki bagi paw ahan balamai da phongli Kiran Thagachari Victor aroiba da maruwe paw amohanna Arambai Tengol nga sayo pung tara da Kangla Utramamang da kauri mipam pangtok na pa Siam Sabaloide Shiksha Mantri Thonazum Basant Kumar na hairi school fagadan si mission hena mai pa na bagidamag star education gi makhada oz asingbu training pi bagi thabak hauragani amasung Azwadya na sanga kibara mandir da miyam chikna china bangam dana lai khurumba laknari paulo jere